ꯋꯥꯔꯤ ꯑꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒ ꯆꯥꯡꯗꯝꯅꯔꯨꯔꯒ ꯃꯈꯣꯏꯗꯒꯤ ꯍꯟꯊꯩ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯕ ꯄꯦꯟꯗ꯭ꯔꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯖꯪꯒꯜ ꯑꯃꯗ ꯂꯩꯕ ꯀ꯭ꯋꯥꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯪꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯣꯡꯃ ꯎꯁꯥ ꯑꯃꯗ ꯇꯣꯡꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯤ꯫ ꯎ ꯑꯗꯨꯒꯤ ꯃꯈꯥꯗꯅ ꯕꯨꯙꯕꯨ ꯅꯤꯡꯖꯕ ꯁꯦꯕꯣꯛ ꯑꯃꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯐꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛꯇꯒꯤ ꯇꯥꯔꯛꯄ ꯄꯤ ꯂꯤꯛꯂꯥ ꯑꯃ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯈꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯎꯁꯥ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯛꯏ, "ꯀꯩꯗꯧꯔꯕꯅꯣ ꯃꯔꯨꯞ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯤ?" ꯀ꯭ꯋꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯐꯪꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩ ꯑꯁꯤꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯐꯝ ꯑꯃꯗ ꯑꯩꯅ ꯍꯦꯛ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯆꯤꯟꯁꯤ ꯍꯦꯛ ꯀꯥꯊꯣꯔꯛꯄꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯇꯥꯟꯅꯕ ꯉꯥꯏ꯫ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯝꯇ ꯐꯥꯎ ꯄꯤꯕꯤꯗꯦ꯫ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯇꯧꯏ꯫ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯐꯪꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯤ꯫ ꯀ꯭ꯋꯥꯛꯇꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯇꯝꯒꯗꯕꯅꯤ"꯫ ꯑꯗꯨꯕꯨ ꯀ꯭ꯋꯥꯛ ꯑꯗꯨꯅꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊ ꯈꯪꯕ ꯉꯝꯃꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯞꯄ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯏ, "ꯅꯪ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯨ꯫ ꯍꯥꯏꯌꯨ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯍꯩꯖꯕ ꯃꯟꯇ꯭ꯔꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯑꯩ ꯉꯝꯒꯅꯤ꯫ ꯍꯥꯏꯌꯨ, ꯅꯪ ꯀꯔꯤ ꯄꯥꯝꯕꯅꯣ?" ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀ꯭ꯋꯥꯛ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯑꯗꯣꯝꯅ ꯑꯩꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯉꯥꯅꯨ ꯀꯥꯡꯉꯥ ꯐꯖꯕ ꯑꯃꯠꯇ ꯑꯣꯜꯍꯟꯕꯤꯌꯨ." ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯐꯖꯔꯕ ꯉꯥꯅꯨ ꯀꯥꯡꯉꯥ ꯑꯃ ꯑꯣꯜꯍꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪ ꯆꯠꯂꯨ, ꯉꯥꯅꯨ ꯀꯥꯡꯉꯥ ꯑꯃꯗ ꯍꯪꯂꯨ ꯃꯍꯥꯛꯀꯤ ꯐꯪꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ, ꯃꯍꯥꯛꯅ ꯐꯪꯖꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯍꯥꯛ ꯄꯦꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯅꯪ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ." ꯀ꯭ꯋꯥꯛ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯉꯥꯅꯨ ꯀꯥꯡꯉꯥ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯛꯇꯪ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯕ ꯄꯥꯠ ꯑꯃꯗ ꯉꯥꯅꯨ ꯀꯥꯡꯉꯥ ꯑꯃꯅ ꯏꯔꯣꯏꯗꯨꯅ ꯂꯩꯕ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯉꯥꯅꯨ ꯀꯥꯡꯉꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯗꯨꯅ ꯍꯥꯏ, "ꯅꯪꯁꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ! ꯁꯪꯒꯣꯝꯒꯤ ꯃꯆꯨꯒꯨꯝ ꯉꯧꯔꯕ ꯅꯪꯒꯤ ꯀꯨꯆꯨꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯕꯨ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯇꯁꯦꯡꯅꯃꯛ ꯅꯪꯁꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ." ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯅꯨ ꯀꯥꯡꯉꯥ ꯑꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯛꯏ, "ꯅꯠꯇꯦ ꯃꯔꯨꯞ, ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯄꯦꯟꯗꯕ ꯀꯌా ꯑꯃ ꯂꯩ꯫ ꯁꯪꯁꯥꯔꯁꯤꯗ ꯐꯖꯈ꯭ꯔꯕ ꯃꯆꯨꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯉꯧꯕ ꯅꯠꯇꯕ ꯃꯆꯨ ꯑꯃꯐꯥꯎ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯎꯆꯦꯛ ꯑꯗꯨꯗꯤ ꯇꯦꯅꯋꯥꯅꯤ꯫ ꯇꯦꯅꯋꯥꯒꯤꯗꯤ ꯃꯁꯥꯗ ꯐꯖꯈ꯭ꯔꯕ ꯃꯆꯨ ꯃꯌꯥꯝꯅ ꯂꯩꯇꯦꯡꯉꯤ꯫ ꯃꯁꯥꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯌꯥꯎꯗꯦ." ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯥꯏꯔꯛꯈꯤ꯫ ꯇꯦꯅꯋꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯦꯅꯋꯥꯗ ꯍꯥꯏ, "ꯍꯦ ꯇꯦꯅꯋꯥ, ꯅꯪꯁꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ! ꯅꯪꯉꯣꯟꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯁꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯖꯤꯕꯅꯤ." ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯦꯅꯋꯥ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯛꯏ, "ꯅꯠꯇꯦ ꯃꯔꯨꯞ, ꯑꯩ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯖꯤꯕ ꯑꯃ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯅꯪꯅꯁꯨ ꯍꯥꯟꯅ ꯈꯪꯉꯝꯒꯅꯤ, ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯣꯟꯗ ꯕꯟꯗꯤ ꯑꯣꯏꯅ ꯊꯝꯕꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯁꯤꯒꯤ ꯑꯀꯤꯕꯁꯤꯅ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕꯁꯤ ꯋꯥꯍꯣꯡꯅꯤ꯫ ꯋꯥꯍꯣꯡꯒꯤ ꯃꯁꯥꯗꯤ ꯌꯥꯝꯅꯁꯨ ꯆꯥꯎꯏ, ꯃꯍꯥꯛꯇꯤ ꯃꯆꯨꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯍꯥꯛꯇꯤ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯐꯥꯔꯗꯨꯅ ꯄꯣꯟꯗꯁꯨ ꯊꯝꯗꯦ꯫ ꯇꯦꯅꯋꯥꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯋꯥꯍꯣꯡꯕꯨ ꯊꯤꯅꯕ ꯊꯣꯔꯛꯈꯤ꯫ ꯐꯅ ꯌꯥꯝꯅ ꯄꯥꯏꯗꯨꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅꯊꯪꯗ ꯋꯥꯍꯣꯡ ꯑꯃ ꯁꯌꯣꯛꯁꯪꯒꯤ ꯈꯥꯖꯤꯜꯂꯕ ꯀꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯋꯥꯍꯣꯡ ꯑꯗꯨꯕꯨ ꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯌꯦꯡꯅꯕꯁꯨ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯎꯈꯤ꯫ ꯌꯦꯡꯂꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯋꯥꯍꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯍꯥꯏꯈꯤ, "ꯃꯔꯨꯞ, ꯅꯪꯁꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ! ꯅꯪꯕꯨ ꯊꯑꯣꯏꯅ ꯌꯦꯡꯅꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ꯫
ꯑꯗꯨꯒ ꯑꯩꯕꯨ ꯎꯕ ꯃꯇꯝꯗꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯦꯛꯇ ꯃꯨꯛ ꯇꯥꯟꯊꯣꯛꯄꯤꯔꯛꯏ꯫ ꯇꯁꯦꯡꯅꯃꯛ ꯅꯪ ꯑꯁꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯎꯆꯦꯛꯅꯤ꯫ ꯋꯥꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯥꯍꯣꯡ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯈꯟꯖꯔꯝꯃꯤ ꯑꯩ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯂꯥꯏꯕꯛ ꯐꯕ ꯎꯆꯦꯛꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯖꯔꯨꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁꯌꯣꯛꯁꯪ ꯑꯁꯤꯒꯤ ꯀꯥꯈꯟ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗꯒꯤ ꯃꯇꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯐꯥꯎꯏ꯫ ꯋꯥꯍꯣꯡ ꯑꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯅꯠꯇꯦ ꯃꯔꯨꯞ꯫ ꯋꯥꯍꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯀ꯭ꯋꯥꯛ ꯑꯗꯨ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯪꯉꯛꯏ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯂꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯪꯁꯥꯔꯁꯤꯗ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯎꯆꯦꯛ ꯑꯗꯨ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯋꯥꯍꯣꯡ ꯑꯗꯨꯅ ꯈꯨꯝꯃꯛꯏ, ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯎꯆꯦꯛ ꯀꯌꯥꯕꯨ ꯐꯥꯗꯨꯅ ꯊꯝꯕ ꯎꯔꯦ ꯈꯪꯂꯦ, ꯑꯗꯨꯕꯨ ꯅꯪ ꯈꯛꯇꯅꯤ ꯁꯌꯣꯛꯁꯪ ꯑꯃꯠꯇꯗ ꯐꯥꯗꯨꯅ ꯊꯝꯗ꯭ꯔꯤꯕ ꯎꯆꯦꯛ ꯑꯁꯤ꯫ ꯃꯤꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯣꯟꯗꯁꯨ ꯍꯥꯞꯇꯦ, ꯑꯗꯨꯒ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯈꯣꯏꯅ ꯆꯥꯅꯗꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯈꯜꯂꯛꯂꯤꯕꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯀ꯭ꯋꯥꯛ ꯑꯃꯒꯨꯝ ꯑꯣꯏꯖꯔꯝꯂꯕꯗꯤ ꯍꯥꯡꯂꯕ ꯑꯇꯤꯌꯥꯁꯤꯗ ꯏꯅꯤꯡ ꯇꯝꯅ ꯄꯥꯏꯗꯨꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛ ꯆꯥꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀ꯭ꯋꯥꯛ ꯑꯃ ꯑꯣꯏꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯑꯇꯤꯌꯥ ꯊꯨꯡꯅ ꯄꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯂꯥꯏꯅꯤꯡꯕ ꯏꯕꯨꯡꯉꯣ, ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯍꯦꯟꯕ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯪꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯄꯦꯟꯖꯔꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯁꯨ ꯉꯥꯏ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯇꯣꯞꯄꯒ ꯆꯥꯡꯗꯝꯅꯩ, ꯑꯗꯨꯒ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ, ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯐꯪꯖꯔꯤꯕ ꯈꯔ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯇꯥꯏ ꯍꯟꯊꯩ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯐꯖꯕ ꯍꯦꯜꯂꯤ, ꯃꯍꯥꯛꯅ ꯄꯩꯁꯥ ꯍꯦꯟꯅ ꯄꯥꯏ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤꯁꯨ ꯄꯦꯟꯗꯕ ꯀꯌꯥ ꯂꯩ, ꯃꯉꯣꯟꯗꯒꯤ ꯍꯦꯜꯂꯤ ꯈꯟꯖꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯑꯁꯨꯝꯅ ꯑꯃꯅ ꯑꯃꯗ ꯆꯥꯡꯗꯝꯅꯩ, ꯑꯃꯅ ꯑꯃꯕꯨ ꯀꯜꯂꯛꯄ ꯐꯥꯎꯏ꯫ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯅꯪꯒ ꯃꯇꯝ ꯆꯨꯞꯄꯗ ꯆꯥꯡꯗꯝꯅꯗꯨꯅ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯀꯔꯤꯗꯁꯨ ꯐꯪꯉꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯐꯪꯖꯔꯤꯕ ꯂꯩꯖꯔꯤꯕ ꯈꯔ ꯑꯁꯤꯗ ꯄꯦꯟꯊꯣꯛꯄ ꯍꯔꯥꯎꯊꯣꯛꯄ ꯇꯝꯒꯗꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯕ ꯐꯪꯗ꯭ꯔꯕ ꯄꯣꯠ ꯑꯃꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅ ꯋꯥꯗꯨꯅ ꯁꯥꯎꯔꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ꯫ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯈꯔꯗ ꯄꯦꯟꯊꯣꯛꯄ ꯉꯝꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯂꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁꯦꯝꯃꯛꯄꯗ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫